सिमक अइना निक्सिंग जरिगे तमागे तमक सुवात लाइते गिटार भायोलिन केसियो अदु बाइकोना जंत्रन सुदबि मरमना आइको हितन खरम साद बमले जै आइको नबिरसी इते पूर्णिमा के सेहोइसै ai jadula chakcha basuna chate a kunchiga action committee na program ko se harau ngam kitana son masai sai mariam tan ai kudon tam jaga ina tam jebani asoi na yaura su maya na kitani o ima kurumjani mai tai popi Ito पूर्णिमागी से सिगिद मक्तला के हम खली तो खगसरी बरखल पर एक्शन टीम दिगे मनम दिए कोई इसे है बने को
ꯍꯩꯇꯕ ꯍꯥꯏꯕꯁꯤꯅ ꯑꯁꯤꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯆꯣꯡꯊꯣꯛꯇꯨꯅ ꯇꯁꯦꯡꯅꯃꯛꯀꯤ ꯁꯨꯔ ꯆꯥꯟꯅꯕ꯭ꯔꯥ ꯆꯥꯟꯅꯗꯕ꯭ꯔꯥ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯆꯣꯡꯊꯣꯛꯇꯨꯅ ꯇꯁꯦꯡꯅ ꯁꯛꯄ ꯉꯝꯕ ꯍꯥꯏꯕꯒꯤ ꯄꯥꯡꯒꯜ ꯂꯩꯕ ꯊꯧꯅꯥ ꯂꯩꯕꯁꯤꯅ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯃꯔꯛ ꯊꯠꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯅꯥꯎ ꯈꯨꯟꯖꯥꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯦꯛꯁꯟ ꯀꯃꯤꯇꯤꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯥꯝꯅ ꯁꯧꯒꯠꯄꯤꯕ ꯑꯃꯁꯨꯡ ꯑꯦꯛꯁꯟ ꯀꯃꯤꯇꯤꯁꯦ ꯃꯇꯝ ꯀꯔꯝꯅ ꯍꯤꯡꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯟꯕꯤꯗꯨꯅ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯅꯨꯡꯁꯤꯖꯔꯕ ꯃꯣꯔꯣꯁ ꯀꯨꯃꯥꯔꯅ ꯂꯨꯄꯥ 5,000 ꯇꯦꯡꯃꯥꯡꯖꯔꯝꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯁꯤꯡꯕꯤꯔꯛꯄꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯏꯅꯥꯎ ꯃꯣꯔꯣꯁ ꯀꯨꯃꯥꯔꯕꯨꯁꯨ ꯀꯧꯁꯤꯟꯖꯔꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯅꯤꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯅꯈꯣꯏ ꯀꯣꯛ ꯅꯣꯡꯃꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯇꯁꯦꯡꯅ ꯁꯨꯖꯥꯝꯕ ꯁꯦꯟꯐꯝ ꯁꯨꯖꯥꯝꯕ ꯇꯦꯡꯕꯥꯡꯕ ꯅꯠꯆꯗꯦ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡꯗ ꯇꯦꯡꯕꯥꯡꯕ ꯑꯣꯏꯅ ꯆꯥꯎꯈꯠꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯨꯕ ꯑꯣꯏꯅ ꯑꯩ ꯉꯜꯂꯤꯕ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯍꯧꯔꯛꯂꯤꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯌꯥꯝꯅ ꯐꯒꯗꯕ ꯑꯃꯗꯤ ꯅꯍꯥꯔꯣꯜꯁꯤꯡꯗ ꯊꯣꯛꯈꯤꯗꯕ ꯂꯥꯛꯀꯗꯕꯗ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯃꯗꯤ ꯃꯁꯤꯒꯤ ꯄꯨꯝꯅꯃꯛꯇ ꯉꯥꯛ ꯁꯦꯟꯕꯒꯤꯗꯃꯛꯇ ꯉꯁꯤ ꯑꯁꯤꯅ ꯇꯧꯔꯤꯕꯁꯦ ꯑꯁꯤꯕꯨꯁꯨ ꯑꯩꯅ ꯍꯟꯅ ꯂꯩꯉꯣꯡꯂꯣꯝꯗ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎꯕꯨ ꯃꯊꯪ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯁꯩꯌꯧ ꯏꯁꯩ ꯂꯧꯈꯠꯆꯔꯤꯕ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯒꯤ ꯁꯟꯕꯒꯤ ꯃꯅꯨꯡꯗ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯁꯩꯌꯧ ꯏꯁꯩ ꯂꯧꯈꯠꯆꯔꯤꯕ ꯃꯊꯪꯒꯤ ꯂꯧꯈꯠꯆꯔꯤꯕ ꯁꯩꯁꯛꯄ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯕꯤꯔꯦꯟ ꯑꯩꯈꯣꯏ ꯕꯤꯔꯦꯟꯗꯒꯤ ꯑꯩꯈꯣꯏ ꯁꯩꯌꯧ ꯏꯁꯩ ꯑꯃꯒ ꯇꯥꯔꯁꯤ